Image Paodam tabiri bakwai punomapu taram nokchabagalloinana khurumjari ngasi maroiba pauda state asida food processing department linkhatna ba CM ga tanaragani haina Bisorjin haikre Chandel district da sathagadaba fight against drugs ki campaign ngasidagi haukre loinana speaker Wycam Channa on Kiwa e-scooter launch tawkre mapungoiba paumu pijari Manipur gi miyamna food processing unit lingbada Kendra gi food processing ministry na sel gi tengmang pigani haina Union State Minister food processing Sadabi Niranjan Jyoti na phongdokre ngasi Imphal gi Hotel Classic Grande da food processing conclave hodokpagi thoramda athoiba mitunglen oina saruk yaraduna Union Minister na wafamasi phongdokhibani Union Minister na makha taraduna lepagasida lomi sinmi singna matam gi puthokliba mahi marong wei wahai liduna thamnaba loinana makoi gi senthok lambi fagarhanba pandamda ministry asina food processing union lingbada achangba senphangi chada humudra gi senpham lemna piri adubu manipur gi oina chada humudra ga manga piragani ministry asina lepagasida leiriba lomi sinmi singi nauna hamnaba loinana economy gi fivam fagalhanaba akhanaba thorang asi lokhatpani masigi khudong chabasi lobiyu haiki Food processing conclave hodopagi Tauramaduda, Tauramapu in a Saruyakiba, Commerce and Industries Minister Tongam Bisorjina Haikibada, State Asida Food Processing Department Ama Linkanaba Chief Minister Gatanaragani. Department asi Layravadi State Asida Food Processing Industry Sakwat Hanbada, Mateng Oibada Natana, Haira Ariambada Mangliva Sing Kanbangam Lagani, Aduga State Asigi, Ching Amasung Tamda, Putoliba, Makal Kiagi, Mahimarong, Uhay Wahi, Seasonafam Kangdana, but Bumduna Mangliba Sisu Kanbangam Lagani. Manipur Gitungan ba Chingi District Singda, Putoliba, Uhay Wahi Sing, Yauna Makal Kiagi, Potok Sing, Liduna Tamba, Ngamdabadagi, Lomi Sin Missingi, Tona, Hantan Badanatana, Chahida, Yamlava Senpam Sing, Mangduna Leriba Asisu, Kanbangam Lagani, Loinana, State Economy, Fivamsu, Fagarhan Badasu, Chaunamating, Pangbangam Lagani, Maramasina, State Asida Food Processing Unit, Hangbi, Kudong Chab Leribasi, Miamna Kudong Chab Lobio, Toromaduda, State Asida Putoliba, Uhay Wahi, Kiasu, Utki. इंडियन जो है तो खाने का मन करता है और मणिपुर वैसा ही मणिपुर में भी सब लोग हर टाइम हर वक्त खाते रहते हैं लेकिन हम ज़्यादा से ज़्यादा हम इसका प्रिजर्वेटिव जो है जो पर्टिकुलरली मैं एग्जांपल दे दूंगा कि पल्प का जो प्रिजर्वेटिव हम बर्मा से लेकर यहाँ में बेचता है मेरा सवाल कि ये है कि हमारे यहाँ में पल्प नहीं मिलता नहीं है Manipur gi Chief Minister na linkhatliba amasung changsilliba anti corruption cell hangdopa amasung lengakta henna transparency lainanabagi khongthang asida mahaksu sagatpa pami haina CAF and PD Revenue Minister Karam Shyam na haikre waphamasi minister nangase all secretariat minister gi conference hall da Imphal West DC gi sub register lucky draw system da khanabagi mari leinaba paugi mifamda phongdokibani Lucky draw duda Sagol Mangi SDC Sri Maibam Suranjoy Singh bu Khanki aduga atay lucky draw dudana lamba tawnikiba Singh di Bungda Maibam Branch Officer DC Imphal West aduga Pangambam Yaitomba Singh AS and SO Department of Settlement and Law Reforms Manipur Lukram Herojit SDC Kerau Bitra amasong Yaifaba Longjam SDC Headquarter DC Imphal East ni ngasigi paugi mifam adugi maruoiba pandamdi state asigi government officials sing transfer amasong posting pibada corruption tawagi chang hanthanabani haina minister Shyamna haiki Minister Karam Shyamna nauna posting piraba Imphal West ki sub register Maibam Suranjoybu thagaladuna Pukchel Sengna senja thumja yaudana miyamgi damakta amasong tungi mirolgi damakta yaifanabagi damak thabak tawnaba suggestion piki Sumba transfer posting da minister Weriba Quina Senja Tumja Tauraga Tabak Toba Taragadi state ki Karkadaba income Mayama Manghanba Adugi Matakta Amu Manipur Prazadagi Ako anti corruption Sengul Gahang Kotna Isanunsa Stop Singna
लौखटप खोटपगी थबकसिंगसी कंट्रोल तौब ngamoi haibagi wakhalonda Honorable Chief Minister na khanjariba anti corruption cell hangdoktana sinja thumja si aringoi minimize taunana ba honoriba si mating pangge haibagi damakta ati aina sigi step si Oza Singna Mahiroi Singbo Mahi Masing Tambibaga Loinana Nungsi Chanana Loinaba Mathau Tai Haina Education Minister Thoksom Radishyamna Haikre Masidagi Hauraga Numinini Chupna Sathagadaba Ukhrul District Manung Chana Leiba Toloi Village da Toloi Katamnau Longna Sinduna Pangthokpa General Conference da Chief Guest ki Warolda Mahana Mahiroi Singbo Mahi Masing Tambibada Natana Hallaman Singbo Respect Tauhanba Afaba Wakalon Kalanduna Chakotba Samazama Sembada Achoba Lairik Takpigani Haiba Kanpam Toi Aduga Kulasida Posting Taduna Ladiba Oza Singbo Kunja Singna Nungsi Chanana Taubiduna Makoigi Awatba Leifam Chapam Yangsin Binabasu Apil Tauki Bharatiya Janata Yuva Morcha Chandel na Sinduna Chandel District ki tongan ba mafamda chathagadaba fight against drugs ki campaign ngasidagi ADC Chandel gi Vice Chairman TH Joy Lamkang na Chapi Karong da haudokibaga loinana nomogi oiba free health medical camp amang ngasi Chapi Karong Bazar da leiba BD Valung Memorial Town Hall da pangthokre Autonomous District Council ADC na sponsor tauraga BJP Chandel na BJP 41 Chandel Mandal amasung Chapi Karong Chief Association ga kusam naraga pangthokiba fight against drugs launching program amasung free medical camp adu hawdokpagi thoramda ADC Chandel gi Vice Chairman TH Joy Lamkang na Chief Guest ADC Chandel gi member Chapi Karong DCC Wangram Nulu amasung ADC Chandel gi Chief Executive Officer Daryal Julie Anal Anina Guest of Honor oina sarvyaki BJP 41 Chandel Mandal gi President RD Thumdang BJYM Chandel gi President PS Monitoring Secretary and Nicodemus Moyon Chapi Karong Area Chief Association gi President Sen Tomwar Religious Leader Singh aduga Village Chief Singh atai mioi kyasu sarvyaki Fight against drugs ki campaign aduda District Acts Control Chandel Dr. Keso Singh Moirang Themna Social Impacts of Drug Addiction haiba hiramda ADC Chandel gi MO Dr. KH Navakishore Singh na Mechanism and Clinical Effects of Drug Addiction haiba hiramda Resource Person Singh oina wangangki Free Health Camp aduda Medicine Gynae Pediatrica Mari Leinana Dr. Keana Anaba Singh Laying Baga Loinana Hidak Langthak Singh su lemna panganki hairi Ngasi ayuk pung 12 rum tabada Malom Bazar da leiba Wang E Services ki showroom da speaker Waikem Channa Okingwa E scooter launch tawkhre aduga Malom Bazar da leiba Wang E Services ki showroom da speaker na launch tawkiba Okingwa scooter ase motor driven scooter ne aduga hairiba scooter ase handakta India gi Okinawa na anauba technology sizinaduna matamga chunaba mongda puthokibani Okinawa e scooter ase pung 6 natragana pung 2 charge tawbada kilometer ama fawba thawba yai masida thau hapagi darkar leite aduga pollution control tawi miyamna sizinabada su yamna nungaiba scooter makhal ama oiragani chumba anobu technology mamansu yamna reasonable loiba maintenance free oraba fuel free oraba hydro gari asi sagi pollution su manipura pollution gi akan mamai running matam sida sumba gari ama introduce obidana ko gi chitraji na introduce obidana manipura puslai si masi state si yun kana bani hebasi mai tam jani masi ekoi kudi mona sina bagi matam tagai fadiena Tarit suba pe chana halu haiba dabi tawraduna Manipur Sarkar gi employees singi oiba JSC M2 MGO na changsilakpa khongjang ngasidagi henna kansinkre JSC na ngasi nungtil pung amarom tabada Imphal gi Treasury Office ta laktuna masing yamlaba file sing khongkatuna chakibadagi employees sing mathau tawbada lepkhre hairi aduga amaromda JSC na phongdokhibada sarkar na makhoi gi mathakta warrant issue thamliba ase lauthoktrabadi wari sanaroi haina phongdokpa lekhrabani JSC na changchiliba khongjang asina sarkar gi loisang kayada paralyze oire aduga employee singna tare suba pe pigadabani haina JSC mapung oiba thodang loduna changchilakhiba khongjang asina sarkar gi loisang kayada di thabak sunadre aikoi gi paumina phangba pauda changchiliba khongjang asi henna kanna changchilagani hairi FXB India Suraksana
ECPAT gi support ka mari leinana sinduna child safety and human trafficking haibagi matangda journalist singi oiba training ama consultation program ama ngasi Manipur Press Club ta pangthokre thoromaduda FXB India Suraksha gi project officer Sunil Mite SWC Imphal West ki chairperson Raskishore Singh amadi MCPCR gi member Kaisam Pradeep Kumarna daistapamki thoromaduda media house kayadagi mute sing ado Saruk Yabaga Loinana resource person Oikiba FXBIS ki project officer Wang Riso Sangna child safety and human trafficking ki matangda wanganki. Autonomous District Council IDC Chandel gi 13 Bongku ADC constituency ki manung channa leiba Tarau Laimanai Butrol da Nauna Saba Village Authority ki office kam village court amasong kulgi waiting set amang asi ADC Chandel gi executive member TS Kanlun Analna hongnabi matung ina sangaduna khunja singda kusinakre ngasi khulasida pangthokiba achamba thoram amada 13 Bongku ADC constituency ki mihotoina Mikhalda Mai Palaktuna ADC Chandel gi executive member oiriba TS Kanlun Analna athoiba meeting oina saruyaki aduga 14 finance ki senthang makhada Tarau Laimanai Butrol public ground manakta sakiba khulgi waiting set amasung ADC Chandel gi executive member oiriba TS Kanlun Analna mahaki lanai senthang degi lupa lakh ama tengbang duna khusinaduna Kaigatnaba Paisana Nauna Sakiba Village Authority ki office kam village court adu ribbon kaktuna sangaki ngasi gi thoramaduda Tarau Laimanai Butrol kulgi village chief ke Tolek Khulakpa CH Kodar amasung village authority ki thaupuba sing amasung khunja sing su saruk yakiba thoramaduda athoiba meeting oikiba ADC Chandel gi executive member TS Kanlun Anana Hai Manipur da khundariba Kanglup Singgi manungda khwaidagi pikpa Kanglup ama oina Tarau Kanglup ni aduga apikpa Kanglup Tarau bu nungsiduna makhoi gidamakta mahaki maikaidagi karigumba kharadi sengwat sagatlamge haina khunja singa tanaduna waiting set asi saduna khulasigi khunja singda Christmas na chingba matamda mayam punba yaba community hall gumba ama sabina ba haina haijarakpa leire aduga mahaki maikaidagi su Lengaktagi kari scheme amadi project sing lauthaba yabage haibadu yengsenduna hotnage karigumba lengaki maikaidagi sentang sing pitaraklabadi soidana saba ngamnaba hotnage aduga hujumaki oinadi saragani haiba adumaki haibadi wana thokli haina phongdoki Tarau haibasi yam pichaba minority naga manungda oirabasi aigi wakhanta aigi morta Masi ay mo tige kolle ay konta mo ay gimin ay konne picture la bosi dawra titi gimin hay bosi aduna aduma manga sida ay na school ki training masawo le so ako sisi no sino no school ki me ketan mo le bosi ay na fada ni Mamang thagi me kunmangada masagi anaba mana khangaudana leikhidraba nongpok sekmai PS ta BDF oina thabak toramba Waikhong Tezpur makha lekaidagi Maibum Kanta Kumar gi macha nupa gi mingda SDO Thawal unit na lupa lising yangkhai humdoi chamanga gi senpham gi Sukanya Smriti account policy ama hangviduna awaba taraba imung asida tengbangkhre SP Thawal gi office ta police account ki Policy account ki passbook amadi mari leinaba card sing adu SP Thawal S Gautamna leikhidrabagi loina bi Narmada amadi chahi ahum lomta ngairibi machanupi Anuradha da ngasi ayu khusinnaraduna SP Gautamna hai Kanta Kumarna Nongpok Semai PS ta attest tawduna CDO team Thawalda achoba mateng pangbirami mahaki Shraddha nangnanaba lupa lakh amasu hana tengbangkhre aduga ngasi mahaki leihoriba pikliba machanupi asigi khallaga CDO Thawal unit ki personnel singna lanai senpham khaina duna sigumba policy account ama khusinnaraba haibasi CDO Thawal unit ki yamna chawthokchenangai amani Policy asing amlabadi imong manungna thagi oina lupa lising amadagina lakh amaga makhai fawba hapchinduna senpham chawthokchanamasu yai amadi chahi taraga manga tungsilaba matungda chahi kunmathoida policy asi mature oiduna lauthokpa yagani masina pikliba machanupi asina charoklaba matungda khara makhaidi kanaba piba ngamlagani haina SP na phongdolaki Ngasigi policy account kusinaba duda CDO OC TH Sarananda additional SP Operation Thawal Shasidananda OC Thawal H Rishikesh amadi atai CDO personnel kyasu saruyaki
그래서 한 번에 놓고 저기 아이 그 크레딧이 그만도 강무도 아이 사모드는 오피서스면 비닝 아이디 치포치 아이는 칼로도 보고 뭐면 들어가 사실이 상당히 거기 얼리 라고 비그러면나 이승양 그 영모에 비르면서 전에 에코노 한비시 안가기도 못하나 칸더시 시스템도 그러니 마치 아이는 분들이 안 퍼버 어떻고 거기 막하다고 좀 시스템제 시도가 야가더라는 칸네 Socialist Students Union Manipur SSUM na Lanai Higher Secondary School da mahiroi singna afaba sing thakpa phangnaba filter ani tengbang pikre aduga thoram aduga mari leinana school aduge principal I Hemolatana Fondorkibada School asi Higher Secondary olabasu matik chaba infrastructure amadi leitaba maramna Higher Secondary da mingchange haina mahiroi singna laklabasu mingchalhanba ngamdana leiri hiramasi gi matangda local MLA amadi department ki mari leinaba singdasu khangankre school asi da class 6 tagina 10 fawa mahiroi nupa amadi nupi chatruklom henbana mahimasing tamliba school amani mari leinaba department amadi minister na midyeng changbiduna mahiroi singna mapung fana mahimasing tamba phanghanbiyo haiki mayam je akoina loksan jaraga ma approaching je akoina muk chhatra mayam ji sandok jaraga Socialist Student Union oina Manipur na semjabani irabot ki wakhalonda Kakching District Police ki SP Victoria Yengkhong gi midyeng makhada nupi amasung nupa police ki apunba khanaba yugi mayokta chathaba task force special task force amana semduna Kakching amadi masigi akoiba mafam singdagi fagalakraba yu ngasi mai thaduna mangan kre ngasi Kakching district ki manung chana leiba basic ground da excise Kakching gi officer sing task force Special Task Force ki in charge amid all Kakching Students Union gi Thaumi Singh amasong lanai lup sing yimioi sing yauna fagalaba using mai thaki ngasi mai thaba du da mangan kraba sing adu yungouda liter chama palga kontraga mathoi sel oina lupa lising mawdra humdoi chama rongini yungou sing asigi damakta fine oina lupa lising kontraga mari gi senpam su khongot pangam ki hairi Tenopal district ki manong hanjinna leiba H Monjang village da 26 sector gi 11 Assam Rifles more gi makhada BADB project ki makhada sakiba liter lising tarago humdoi chamwa chanba water supply scheme ngase haunabi matung ina 11 Assam Rifles ki Major Aryan amadi khunadu ki chief Mr Lalet Haukip yauna Maikum hangdoktuna sangakre sangabagi thauramadu khunnasigi angang singna isai satuna haudokhi thauram makha chatharakpada 11 Assam Rifles ki Major Aryana khunnasigi miyambu pungning thawatuna phongdokhibada khunnasida leiriba hojik sarkar na piriba kanarba scheme kaya sing asibu khunja singna lawbiyo amadi khunnasigi angang singna Central University da tamningba leirabasu 7.5% Tribal quota kanabasu piri haiduna khanganki aduga amaromda khunnasigi chief Lalet Haukip nasu khunnasida ising tank sabibagi damakta 11 Assam Rifles bu thagatki loinana khunnasigi damakta ising puraknaba water pump amasu pubinaba 11 Assam Rifles ki maikaida puning chingchenki amaromda so 26 sector Assam Rifles Technopol Battalion na headquarter IGR South ki makhada medical camp ama ngarang Technopol district ki Saibol da pangthokre aduga hairiba medical camp aduda Saibol khul gi nupa kuntraga manga nupi nifu angang kun manga rom amadi atei thangnaba khuldagi mioi kya layengki camp adugi manong chana hakchang fanabaga mari leinana interaction program su pangthokhi aduga numit adumakta Assam Rifles Army capta joint tongnamagi matang daso motivational lecture pibagi thoram amaso company based quota na sinduna na singi damakta pangthokki thoram adu da khunja kunmanga romna saryakhi nauna semkhiba Faizol district itihasik oina hando oina intensified diarrhea control fortnight IDCF 2018 Faizol district headquarters da haying June gi tang kuntarukta pangtolagani thoramadu da Faizol gi deputy commissioner Srimati Manuam Ching Sentingloi Joy aduga ADC amasung atei district level officers sing su saryagani thoramadu gi matungda miyamna u thanabagi drive amasu chathagani hairi Tayama Charitable Trust Kakching Manipur Lingkhat ki bagi tarelak soba foundation day gi thoram mathang tha July gi tang nipal gi ayuk pung nipal ta bada Kakching
Lengang the Pangtolagani, Thoromasiki Manong Chana, Trust Asigi Nauna Saba Office Building Su, Sangaragani, Amadi, Lamdamasom the Ladiba, Handak Chahigi, Oina SSLC exam the government school Singdagi, Pastor Laba, Lairabagi, Pankaigi Manong the Laiba, Angang Tara Taramatoi Rom Kandatlaga Amadi, Yamna Lairaba Amadi, Dakar Laiba, beneficiary Tara Nitoi de Gina Tara Mari Fauba, Kangatlaga, Manamadi, Tengbang Pigin Haina, Teama Charitable Trust Kaksingi, Honorary Secretary Nathadoro Pacerolamana, Pondurakli. Democratic Students Alliance of Manipur Desamna Thadoropa Cherolda June Kuntaruk International Day Against the Drug Abuse and Illicit Trafficking na lakpada Desamna Labdamasigi Miamda Marueba Mayai Kaba Chinjaki Chaiting Panglaba Nupi Angang Sing Aduga Lalonbagi Victim Uhauraba Sing Amadi Mayai Kaba Chinjaki Mayokta Kongjang Iokaya Jang Siliba Irecha Punamaki Mafamda Ikai Kumnabaga Loinana Numit Asida lakpada Achetpa Firep Lauduna Manipur Miamgi Tunglam Chatki Damakta Choba Thaudang Lominarasi Hari. Numerasibu observe to Woina illicit drug the dark of future Haiba Hiramda Chahi Machumna Satagadaba awareness Amadi poster campaign June Kuntaruktagi Johnston Higher Secondary School da Hodolagani Hari. Hanagi Finance Minister P. Sitambaramna Prime Minister Narendra Modi bu hunduna ngangkre Goods and Services Tax GST bu Celebration of Honesty Hairibasi Nokningaini English ngani taragamari gi mikal laktringaida GST bu BJP na karigi khankidabano haina hangki aduga GST register thabakta ontoklalabas matungdasu sel pidabagi maram oiraduna trader amasung exporter million kaya khudong thiba tahalle aduga chahi manga BJP na GST bu Yakidriba Karigino, Aduga GST ki thabakta onthorokpada asoiba mayam ama lagliba sigi maramda Prime Minister na Karigi wangang dribano government na GST R3B gi temporary form kaya kuina chanahanba ngamgadagi haibagi wahangsu P. Sitambaram na hangki GST asi English ngani tarataret ki July dagi chanaba haukibane aduga Amaromda P. Sitambaram gi Machanipa Karti Sitambarambu Delhi High Court na Jamin da Thadorokibagi Mayokta Central Bureau of Investigation CBI na Supreme Court da Singnakre aduga INX in media case da Kartibu CBI gi custody da famduna numit kuntarukni wahang pahong chathaduna laklibani aduga Supreme Court da thangalakhiba appeal aduda Kartibu Bell Pipam Tokte Haiki Aduga Peter Amasung Indrani Mukherjee gi television company INX media gi damakta lupa crore chahom foreign investment fangnaba Kartina sel chaduna government gi clearance phangkibani Peter Amasung Indrani Mukherjee na haidoropadagi Karti Sitarambam phakibani aduga Indrani Mukherjee gi machanupi Sina Borabu hatokibagi maralda Peter Amasung Indrani Mukherjee hauji jail da lairibani Madhya Pradesh की कैपिटल भोपाल दगी किलोमीटर चानी हुमफु लापा टिकामगढ़ डिस्ट्रिक्ट के सरपंच विलेज हेड की युमगी ममांगदा मोटर बाइक थरोखिबा चाही कुंट्रा सुरबा दलित निपा अमा फुबीख्रे अदुगा सरपंच अदुना अतै मियोय करी कयागा लोइनाना दलित अदुदा थीना चैबा अमसोंग फुदतपगी वीडियो अदु उल्लखरे अदुगा थौदो अदु जून की कुनमाथोइदा थोखिबने दलित निपा अमना कंप्लेंट थांगलकपदगी Village head Mahaki Manau Singh Amadagi Yum Thangnaba Laiba Mioyadu Police na Pakre Aduga Schedule Ka Schedule Tribe A ki Makada Mioy Taret Kaksu Me Thada Phagat Palai Krabani Aroibada Maru Pau Umuhana Pijari State asida Food Processing Department linkatna ba CM ga tanaragani haina Bisorjin na Haikre Chandel District da Sathagada ba Fight Against Drugs ki campaign ngasidagi haukre Loinana Speaker Wycam Sanna on Kiwa e-scooter launch tawkre. Masigi damakta ri mes Paodam loisinjari miyam mo muhanna.